President rule thamgadabani Chief Minister anauba sinbada khenaba leiroi haina Kuki jo organization na phungdokre Chief Minister Nongthombam Biren CM form dagi resign tawkhrabasu tampake MLA ni phumak chap manabana President rule thambana tana anauba Chief Minister ama sinbada lairiba phiba masida hongba leiroi haina Committee on Tribal Unity ko tugi wangangloi LG Lun Kipgen phungdokre Indian Express na logba interview amada NG Lun Kipgen hai kumja 2023 gi May 3 dagi Manipur da irang hek tholakpadagi Chief Minister Nongthombam Biren form Thadoknaba Kuki jo leader singna demand tawduna lakpane Kangpokpi district da base toba Kuki jo organization singi umbrella group ama oidiba Kuki gi wangangloi asina hai Chief Minister Nongthombam Biren form Thadoklaga leiriba conflict asi hekta losilagani haba leite maram asina center na puksel sengna democratic institution amuk lehanaba konagadabani haina suphongdoke Chief Minister Nongthombam Biren form Thadoklabana Kuki group singi core demand adu phanglabana traina hangba wahang amagi pakhumda ko tu gi wangangloi asina hai Chief Minister Nongthombam Biren na constitutional norm maintain tawgadabani habase Kuki community gi diwani adubu tha kunga matho hena irang asino sindana lerakpa sina hojikti irang thohanaba honariba ase Chief Minister Nongthombam Biren khakta nate atai tampaki mehusing ase chu yauri makhogi marakta kalisu khenaba leite haba khangle mahana makha taduna hai Kuki jo community gi wakalda tuhot het pibagi akiba dumak loina duna lakle adubu Kuki community da sathariba thawong lale haba wafa mase tampaki mehut amatana ngasi phawa phongdok leitre Chief Minister pham Thadou ki base ekhoida yamna maru oiba amanate ekhoida maru oiba si central government na puksel sengna democratic institution reinstall tawgadabani habasini Kuki jo gi miyoi punamak Imphal Thadoktuna satkiba habasi geographical amadi physical tokhai tare habasi masana taklabani maramasina Kuki jo community gi oiba tokhaiba administration ama leiba habasina amata ngaraba solution oigani haina sumahana phungdokhe Chief Minister Biren pham Thadokadabani haiba do pham Thadoklabani na hojikti demand ama phanglaba natra haina hangba wahangda NG Lokip gena hai natte madu natte mahaku pham Thadokhanba dudi central government na mahaku assembly floor da mahaki mathakta no confidence motion thangalaktanaba adudagi ngakthopani masidi choreography amani haina lawi opposition amadi BJP legislature marakta mahaki mayokta lerakpagi mathakta audio tape amaga mari leinana Supreme Court hearing chatharagliba mayam asina center na Chief Minister Biren bu makha tana kanduna thamba ngamlaroidabana mahaku pham Thadokhanbani masina tana atai lambi leitabani haina suphongdokhe makha taba karamba political arrangement ama pambagi amadi asa tawbagi haina hangba wahangi pakumda mahana hai Manipur de president rule thamgadabani masina afaba oigani hana Chief Minister resign taw hairambani adubu hojikti Chief Minister ga lemhoriba tampaki MLA singa sasiga gi marakta karisu khenaba udre makhoigi marakta anauba Chief Minister ama oirakpada hairiba phibam asida kalisu ahongba lakloi president rule yamna darkar oi haina mahana makha tana phungdokhe February 4 da junta army gi drone bombing da PDF khara sire haire sahi taret khuntakpa Anglo Manipur war Manipur na India da tinkiba hojik thokliba lal loinamak manai ningthau munabada lekha takhiba ngaktane haina korongwan bana thamlagle wafam amagasu thamlagli madudi kanana kari maram ki damak inawa du kaptuna hatkibano athubada phondopiro haina su korongwan bana thamlagle nakal amaromda AT gi Robin mangang su wafam khara thamlagle madudi mi amagi punsibu kaisu leitana khanba mathang mapok amuk halakhini hala oi habisu khangdaba yamna tangba miyoi mapongne masidabu mara leite su khangdana angang amabu hekta hatokpa habasidi minasu lainasu yaroi siraba matungda mara sijinbasu yaroi mara leire hairabadi inglingeda miyam khangna phongdokadabani adubu athuba matamda kanana kari maramgi hatlibano sengdokadabani natrabadi nakhoisi niyamgi mayokta leiba kangbuni haiduna aikhoina amuk nakhoida khutharak loi hairoidabagi maram leite ATD miyamgi ATD haina Robin mangang su thamlakle Sursanpur dagi miyoi ama Tripura da nongmai mari ga kona na phare haire Manipur gi Sursanpur district dagi miyoi ama nomajing numita Manipur gi Khwai district da nongmai macha mari ga loina na Bangladesh ta na bo hona ringai da security na phagat pagam kre haire mangondagi .32 mm ki pistol mari nongmai maru sam yakhai amade magazine manga phagat pagam khe February 12 thoi phawbu da assembly samon tawdrabadi PR lapo gi phibam da leire Chief Minister M Biren Manipur gi governor Ajay Kumar Bala da mahaki resignation serol pisin kraba matong Phawbugi oina BJP gi MLA singi marakta yasinaba lusingba ma puthokpa ngamdre Indian Constitution gi Article 356 gi matungina Assembly session tha taruk ki manungda kaudaba tarabade masa matomta President rule lakpagi phibamda leide hojik leidiba taragani thoisuba Manipur Legislative Assembly gi taruk suba session adu mamang sahi 2024 gi August taragani thoida adjourn tawkibana tangai fadana tha sigi taragani thoi phawbugi manungda Assembly mi phamase samon tawgadabani adubu hojik phawbu yasinaba lusingba ma
पुथोꯛꯄ ngamdabana yamna aruba phibamda leiri masina maram oiraga party gi central leaders sing yauna lakadoriba pung 94 asigi manungda Manipur natraga Manipur gi wangmada BJP gi legislature sing gi oiba mifam ama pangtholaba yai haire ST list gi any Kuki tribe lok thoknaba Manipur Thadou tribe na governor da taksan krai Thadou NP gi maikai gi Manipur gi governor Ajay Kumar Balaga unaduna irang mayok nariba state asida scheduled tribe list gi any Kuki tribe lok thoknaba memorandum pisinduna taksan krai haire governor da pisin kheba memorandum adada Manipur gi santi hanjilakna bagi subject to waro sing yauri loinana Manipur gi scheduled tribe ki list gi semjin sajin ba any Kuki tribe haire basi lok thokadabane masina Manipur gi unity amasung integrity da akiba pibada natana illegal migrants sing na national security da soba saithing pidibane Manipur government gi maikai dagi yamna singthaningai oiba wafam amana Bharat Sarkar gi tribal affairs ministry da any Kuki tribe ase SD list gi lokthonaba 2023 gi February da aiba serol thaduna khangan khrabane 1951 gi matamda sahi manga gi oina temporary arrangement oina any Naga tribe any Kuki tribe amasung any Lusai tribe haina leram khibane Thadou ase masagi sabsaba lol custom culture tradition amasung masagi ina khullaba heritage amasung history lejaba indigenous tribe amani khasinaba Kuki sing ase any Kuki tribe haina 2002 da sem kibane loinana 2003 da Congress Sarkar gi matamda scheduled tribe list ta chansilambane Thadou tribe organization gi makhatana hailibana lamdam asida leiriba indigenous ethnic group sing amasung tribe sing gi marakta nungsinana amasung ikai khumnana leiminare amaromda memorandum aduda maitai amasung Thadou tribe ki lusing busing gi marakta mifam pangthoknaba governor na senbina basu taksilamki Ministry of Home Affairs na su Thadou NP gi maikai dagi athuba matamda maitai amasung Thadou sing gi marakta mifam pangthoknaba taksiladuna Thadou NPSC Manipur da leiba Thadou tribe sing gi mahut silibani haidi Sambit Patrona BJP gi MLA kharaga tongan na unabaga loinana security advisor ga su unakre Chief Minister Nongthombam Biren pham Thadou kraba matuk BJP Manipur in charge samadi BJP national spokesperson su oiriba MP Sambit Patrona ngarang hotel Imphal da BJP MLA Y Khemchan yauna BJP gi MLA kharaga tongan na close door da unakre loinana Manipur gi security advisor ga su unakre haidi Chief Minister Nongthombam Biren ga loinana Sambit Patra Delhi da gi Imphal da thunglakibane Chief Minister na pham Thadou kraba matung anobo Chief Minister ama khandringai gi mangmoina North East da leiriba Sambit Patra ga BJP gi MLA kharaga ngarang unaduna close door da wari sanakibane Sambit Patra ga unaduna wari sanakiba adu Y Khemchan yauna BJP gi MLA sing TH Basant Kumar MLA Dingang Lunggang Mai TH Rade Samamasung TH Syam Kumar su yauri aduma pu close door da pangtokiba meeting adu da kari wari sanakiba gi haibagi sabsaba wafum khangbang amdrabasu anobo Chief Minister hamna bagi matangda legislature singi masagi oiba wap khangdog na bani haide Sambit Patra unaraba matung paumi singna hangba wahangda MLA Y Khemchan hai party gi anobo lusuma khanba haiba adu party gi high command gi mathawni makhoina khalako misa adu aikhoi pumbane yagane Sambit Patra unaba adu da sarug yakhiba andro kendra gi MLA TH Syam Kumar na paumi singna hangba wahangi paukhumda mahaki lusingba sindabagi matangda kadisu khangde sumna mahapu unaba lakpane haina phongdoke thasi gi taragani thoida senior MLA sing Delhi da kauraglaga party gi high command makhoi gi marakta gi Manipur gi anobu Chief Minister lakthoklabi yai hairi amarom da Chief Minister Nongthombam Biren Chief Minister pham Thadou kraba matung mahana lusingba lengakta National People's Party NPP na sagalamba du officially withdraw tawre haina NPP Manipur gi working president Nurul Hasan na phongdokre mathangda idunik thogdagi maroiba wafam khara thamlagni matode BJP gi leader ama silagani anobu sarkar ama amuk semlagani kanana leader oihelsigi haiba adum hojik mangmang lukhino discussion tawrogonu kanaroi president rule asi assembly suspended animation tawraga thamba ama natraga assembly dissolve tawraga thamba ama makhal ani da thamba yai center da paliba BJP gi best option ase assembly suspended animation tawraga PR thambana hena advantage leidi parliament bill pass tawraga tha taruk ki PR sangdokpe yai PR manung da BJP manung gi wathok loisingani Manipur gi maitai Kuki gi wathok loisingani sahi amani Manipur da president rule leigani madugi matung BJP gi sarkar amuk sahi ama amuk pahanduna 2027 general election thengna hangani assembly dissolve tawraga election tawba taraga di ruling BJP da disadvantage lei maramaduna assembly suspended animation da Manipur gi irang loidro phawba PR thangani matung da BJP gi sarkar ama amuk election tawdana lakani root causes de India gi Myanmar operational plan state government da knowledge laite secret service singna su kanama ta haidokte maramaduna prime minister gi makha da operation tawriba rogi operational plan kanama tan lik ohande Kuki leader sing de operation adu da involve tawba maramna government of India gi plan adu khange government of India gi secret plan adu gi khudong saba lauraga Kuki sigi interest phangnaba maitai da Kuki singda lan ta khibani Myanmar lan gi Manipur da gi Kuki mayam recruitment tawriba si yenglaga Kuki singda freedom pi khibani
पैसा पीगे लान चलो हाइबदा मास सपोर्ट फंगोइदब मरमना सेपरेट एडमिनिस्ट्रेशन पीगे लान चलो हाइकिबने कुकी सिंगना मैते द लान ताबदा सेंट्रल फोर्सेस सिंगना कुकी द प्रोटेक्शन पीरिबसे लान गे फाइनेंशियल सपोर्ट ओइनब कुकी विलेजर सिंगना पॉपी कल्टीवेशन तौबदा सेंटर ने यंगसिंद्रबसिने मणिपुर गे हिल एरिया मखै लान गे ऑपरेशनल बफर जोन ओहलिबसिने मैते द नोमै काफलिबा बॉम्ब काफलिबसिना एक्चुअल फील्ड ट्रेनिंग ने प्राइम मिनिस्टर वांगांग द्रबादु अरोन गवर्नमेंट ऑफ इंडिया के ऑपरेशनल प्लान लाइखिबगिने मैते गे इंटेलेक्चुअल सिंगना लान मनुदा इवेंट दा डिस्कशन तौरगा चले सेंटर अमदी कुकी सिंगे असंगबा स्ट्रेटेजिक ऑब्जेक्टिव उदे लॉ एंड ऑर्डर से स्टेट की सब्जेक्ट ने अदुना स्टेट गवर्नमेंट ना लॉ एंड ऑर्डर कंट्रोल तौबा ngamde haina khoilaw lawi leader phatte leader sillo haidana khoilaw lawi center ge aronba strategic operation ase state ki law and order mechanism ga collide oiriba sina manipur da iran thokliba si karamna divert to honsi ge haiba kanama ta suggestion taude arambai tengol maitai lipun leramdraga di maitai faraya waram gani arambai tengol maitai lipun bu hana khulai fiber organization oirambara phibam na yadabada gi khulai pai ki bani hojik makhoi da public na su support kaya tawbidre political party amagi backing da thabak tawbani haina charge tawbiraga thami makhoi na awaba tarakpadana kanana protection tawbigadawrige lan asida politics yoksilakwa sina maitai da position noma gi phasilakidabane isa gi khongkhut kusu khulai sum thudekpa tainabagi thabak ngaktani tawriba public ki pressure ki badagi amadi mathang election da vote kararoidra pakhatpadagi leadership change tawragadi makhoi hingani khalubana cm sinna base thai lupa crore pidunu wanome maitai intellectual gyan yaude maitai politician sing selfish way vision sangde masagi interest na thabak khudimok mang thai hojik pr manung da kaidawsigi haibadu emergency meeting tawraga khana hau haina idoning thona thamlagle separate administration की demand होंबा लेते हैं ना पॉलिन and हाउकिंग ना फोंदोक्रे कुकी जो मियाम की political aspiration अमा ओरिबा separate administration ना तरगा legislature यावबा union territory की demand दा होंबा लेते हैं ना साइकोट assembly constituency की BJP की MLA पॉलिन and हाउकिंग ना फोंदोरकवे वापा मसिमा ना महा के official X account दा post आउट ना फोंदोरकवे ने महा ना थादोर की बवारोल अदुदा N Biren as minister की फम थादो की बसिना नाकलनी की मरकता वारी सानाबा याबगी आहान बा खोंथांग अमा ओइगने अदुबो कुकी मियाम ना political demand da hongbu kari sulei ro haina mahana makhata na phongdorokle nengsingba yabadi manipur da tholubai rang asibu lusinna bugi damak center gi lusingbu singna kawi haiduna hekta tili da satkadaba natte madugi mohut center gi lusingbu singna manipur da laktuna irang asibu lusinna bu honagadabani haina su paulilan haukim na phongdokiba leikrabani cm resign tawkraba matung valley area da security ki phibam hana dagi hena kan khathan khre chief minister N Biren resign tawkraba matung emergency and crisis management gi saruk ama oina manipur gi valley gi mafam singda security के सेक्शन थौरांग हानदगी हेन कन हनख्रे सेंट्रल फोर्स की अहेनब फोर्सिंग सु डिप्लॉय तौख्रे हाइना सेनियर पुलिस ऑफिसर अमन फोंदोरकले मैतै सिंगद की कांग्रेस न मणिपुर पीआर लाप पामदे हाइना के मेघचंद्र न फोंदोख्रे मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट कैसा मेघचंद्र के मैकैदगी मणिपुर मियाम के महूत सिंधुना कांग्रेस पार्टी न मणिपुर सेंटर न प्रेसिडेंट रोल थमलकनब होनबगी मायोक्ता लैगनि हाइदे कांग्रेस की लुसिंग बसिन सोशल मीडिया ब्लॉग एक्स थागत वारोल अमदा MPCC न मणिपुर सेंटर न प्रेसिडेंट रोल थमना बहोनब नत्रगा मणिपुर की लेजिस्लेटिव असेंबली सस्पेंडेड एनिमेशन द थमना बहोनब सु यारोय कांग्रेस पार्टी की अपामबदे मियामना मिखल तौदुन खनबा MLA सिंग असि मरक्तगी लुसिंग बखलगा स्टेट के इंटरेस्ट दा एमिड डेमोक्रेसी nga kadabani sarkar amal lehanbaduni haide